आकाशवाणी इम्फाल Rk.Gorani na pau pajari ahanbada maruiba pau Mukhyamantri Nongthoman Biren hairi financial year loiramdaida contract works yaungna atei mai lema bibhag singi senpham khudimak wasat wanomba yaudana soidra thadokna ba honari Sapogi banna maram oidura Imphal jiribam lambida pot puba gari sing yaun atei gari sing sathok sachin tawbi sang hengar lakle Manipur da COVID positive oibgi sang tabna tamna hantharakli naba phabgi sang chadama pudran pandasmik mari ahumda leire Dr. Pramod Saun aniraksabu oinangasi Goa-gi Mukhyamantri na wasak laukre amasung Bharat pumada haujuk fawda COVID-19 vaccine dose koti sa mapumdoi lak kuntar ulom kapkre Mukhyamantri Nongthoman Biren hairi financial year loiramdaida contract works yauna atei mari lena bibhag singi senpham khudimak wasat wanumba soidana yaudana thadokna ba honari Mukhyamantri ngasi thadorokpa video message amada hai haujikti file ayam e-filing system da chatnare maram aduna mari lena ba karmachari singda sel pijeduna wasat wanum tauduna file thadohana ba honaba gi chatnabi adu tokpiro kariguma mokoi file sing adu thadoroktrabadi CM da high C anti-corruption cell amasung grievance cell singda makogi file number sing adu mari lena bibhag singi maming loinena wakat lakpa yagani mahakna hai overdraft tadana bhona bada khara section na balance tawbi tangai fidaba leibana pung khara natraga nomanini gumagi matam chon tharaba yai adu moinamak maram chaba thadokpham thokpa senpham sing financial year nangnana ba soidran thadokani maram aduna mari leinaba singna treasury office singda queue leptuna pangsin da silhanbi thawang sing tawbidana basu Mukhyamantri na appeal tawri kana gumbasingna secretary satna ta yatopa sangana di khotna department da employees in the one number whatsapp tawbiganu sungsoi soina file mayam gi dakar leba financial year gi budget leba thadokam thokpa department khuding makki file sing maram sana matang sana lab soidana bai khoi thadorkani haidana miyam famda haijeriana hanagi leiramba chanabi file tanabi khonabi thaubi na tadi lakte na to budumai do madu tension lebigano ado kana kana gumagi file financial year state da sanction leiraba budget tayawraba aduga last point da thadokpa yare ne na leiraba aduga kaigumba pandana lebi yawrga de madu khigi grievance cell aduga leiriba same office to dum paw pibira ko file number ko nona pibiro department khudimangna financial year gi che namna bai ko loina thadokani Mukhyamantri Nongthoman Biren amasung Works Mantri Govindas konthok jom ngasi Mukhyamantri office ta unaduna sarkar na paikhatliba amadi paikhat kadaba thabak thorom singi matang da wari sanakre Twitter da thakat pagwarot amada Mukhyamantri hai wari sanaba da sarkar asina ahanbo oina nimit chamani manung da paikhat kadaba pandam thamliba thabak singi matang da kupna khanakhi Southern Angami Public Organization Sapona Imphal Dimapur lamida kauriba matam kakto bangi mayokta All Assam Manipuri Youth Association na National Highway Kontra Mapangi Assam gi sarukta counter blockade chathaba haukre Sapogi bana mara moidra Imphal jiribam lambida pot puba gari sing yaun atei gari sing sathok sachin tawbi sang hengar lakle masi matang da ikhoigi jiribam gi pawmi gi pawdam Imphal Dimapur lambida pochai puduna chalamba gari sing jauna athing balai khibadagi haujik jiri Imphal lambida passenger bus kaya jauna chen ba hore ngasi su Manipur gi mapandagi lakwa passenger puba bus kaya jauna ai angan badagi cheng jauna pochai puba gari singa loinana Imphal gi damak jiribam dagi chanakhi loinana nomagi tangal phedna changwa polam sing puba gari singsu mahosagum adumak chanakhi adumakpu petroleum product sing puba gari singdi security ka puna chatkadaba maramna haujik jiribam gi lengang khukui da panduna lairi ngasi numidang maram pungmari phawbada mafam masida chawrakna gari chamaga humphumari panduna lairi masigi manungda LPG puba gari humphumdoi amadi oil tanker chamaga ama yauri Akashvani Imphal gi pawgi damak jiribam dagi ngathem bisajit All Assam Students Union AMSU Central Committee na thokpat cherol madahai sapona kauriba matam katwa banasina jumlo nariba raja singda khudong sada mayok na hali masi khudak telem na ba mari laina ba singna thabak lakhna ba AMSU gi cherol amna hairi Nagaland Civil Society Organization singna National Highway the ban truck blockade tawduna Manipur gi truck driver singda khudong sada ba thohan basi anobi issue nate
Southern Angami Public Organization Sabugi Thawng asi akanba mawongda yaningda phongdokladuna amsuna hai athuba matamda blockade asi losindrabadi makatana thorakpa aphabatagi daita Rajya Sarkar amasung sapona pugadabani hain akanwa wafam thamlakli Lakadoriba class 10 amsu 12 ki parikhada saruk yagadoriba mahiroi singda TTBR Moyon Naga Students Union yaipa paujel pirakli parikha asi mai pangna pangthona bohonabada mari leinaba singna tingbang binabasu union asna hairi parikha asi yengbidor harau kumai lepinabasu apil tauri All India Radio News na sayol gi oina competitive examination ga mai leina ama interactive program ama April ki tang ani digi sandok pahuragani masi maruiba pandamdi mairoi singna competitive examination asi gi dama karamna sem sagadagi haibiduni thoromasi thangja khudingi numidang pung mapan makhai digi tara phawgi manungda sandokani sayol khudingmakta tongan tongan ma subject singda khana nainagani mairoi singna WhatsApp natrak email gi khuthangda akhang ai singda wahang hanglakpa yagani Tabiriba Pawasi Akasbani Imphal dagini Manipur da COVID positive oibigi sang tamna hantharakli ngasi mi any COVID positive oiki hausi active case kontra taret khaktamak ngaire Haksel biban ngasi nemidawanam thokiba chero lamada hai puna sample sami mapuni thoi test tawgi manungda Bisnupur jila dagi mi ani COVID positive oibe thengna khibani Positive oibigi sang sada suina dasmik marini ngasi mi manga leina aistai naba phaki naba phabagi sang sada ma pudrani pandasmik mari ahumda leire ngasi leina aistai mi amta lekhidabagi paulaite adumaina mak hauju phawada COVID-19 de sikhiba masing punna lising aniga samaga kun sure Manipur da ngasi oina COVID vaccine dose lesing ahumga supna marpu kapkhibaga loinen hauju phawada COVID vaccine dose puna lakh kuntaret lesing marpu mathoi satruk mudrama pan kapkhre masigi manungda ahanba dose ta lakh tara manga lesing kuntha truk sama anisuba dose ta lakh tara mathoi lesing marpu samaga taru kapkhre precaution dose ta lesing humpu manga samri humdra humdoi yauri Marak ashta Manipur Police na COVID-19 sana kalon thugai bi sing phabi thabak makhata na chathari ngasi sumi taratru phagatuna lupa lesing amaga satruk fine in TNK Manipur Commission for Protection of Child Rights MCPCR gi chairperson Proyalpan Manmabur Charmana Lusingba commission member na ngasi Manipur Rajapal Laganesan ga unakre unaba du da chairperson na Matam sana COVID na maram oidna school kana rudraba hostel sing hangrudraba tungda school sing hostel sing nong hangdona rakpa sida anoba sana kalon sing sembiduna anoba sarkar asigi nimit chamanigi manungda pangtokadaba thabak sing manungda happy ne busu Rajapal haizaki masigi mathakta angang sing sanafam direct ba amadi mi sin khalakpana maram oiduna khudong chata ba mayuk narib asi khara da oiraba so hantana ba GMO manakta leiba children park asi khara hena chawba park ama sembina bagi wapam su Rajapal ta pukhatki maduda Rajapal na suwapam adu thabak oina pangthona bohonagi haiduna phongdoraki hairi mani babu na hai Sahi kui na COVID na naroga sungkana rakwa horpojida koina hostel chalai ba mayam je tongan ba rul lama hai tare asi koina government budi campaign tawre madu laktoi ba koi sarkar ji anu ji gi han ba mi chamani gi program ji da masi happy raga crime thokna ba si measure sai tare asi jo amani je koi thamjaraga governor da koi wari thajare aduga loina na COVID ki Manipur ki consultative committee da koi ki Child Rights Commission gi yogde ado angang jing maruina ojiki class 8 trading mathak sing ka pa yaroina committee da koi gi miju yahun biu haibjima ba haibjing ase masi sahi ma jing da thoina pangtholo ni haje koi asina thajaba lere Pradhan Mantri Matsya Sampada Yojana gi makhada numit humni chathagadaba angami sing oiba non-residential training and capacity building ki thorom ama Bisnupur jila ki mini secretariat di block tanga sidegi haukre District Fisheries Officer Bisnupur Nasinba thorom adu da akhang ahi kayana tongan mihiramda wangangki None Battalion Assam Rifles se sindona Swasth Bharat Abhiyan ge saruk am oina None jila gi hauksong khuldalam tu sengdopagi thorom ama ngasi pangthokre thorom adu da village chairman sing amasong village authority ge mei sing yauna punna saruk yaki maduda COVID ke sana kalon ngangna satki IGR South ki Ceylon Battalion a Chandel jila gi Aibol Jokpi khul hongi sanare sing the sports kit sing yan thokre Bharat Sarkar gi Khelo India gi makhada security force sing na football gi yauna tongan masana sing polam sing yan thoki
All India Youth Federation AIYF na laibak sin bathuna dabi taruk pina bangasi dagi hauduna nomini chathariba general strike ashda raijagi AIYF Manipur State Council amadi miyam na punna sagutli hairi Akasbani Imphal dagi pau tabiri Dr. Pramod Sawan aniruk sabu oina ngasi Goa gi Mukhyamantri oina wasak laukre wasak lawgi tharum aduda Pradhan Mantri Narendra Modi amasung BJP gi makok thongba lusingba kaya saru yakhi Sri Sawan Burajapal PS Sri Dharan Pilain Aron mangakpa masung thabak paibi wasak lauki makaloina na atay mantri nipan cabinet mantri oina wasak lauki wasak lawgi tharum adu Goa gi Sama Prasad Mukherjee Stadium da pangthokhi Manipur gi Mukhyamantri Nongthoma Biren Singh na Pramod Sawan Goa gi aniruk sabu oina Mukhyamantri oirakpada nungaiba phongdokhre makna hai naha oiriba musu asana miyengaloina na Pramod Sawan Goa bu hena phabal lamdam ama soina ohelakani Uttar Pradesh na unakarag laba sadasya sing wasak lobigi tharong asidagi haukre Mukhyamantri Yogi Adityanath pu sabagi lusingbo in ihan hana wasak lauki Sabada Birodhi lusingbo in Akhilesh Yadav wasak lauki Protem Speaker Ramapati Sastri na sadasya sing thabak paiba amasung aron bangapi wasak lauki wasak lobigi tharong hayang ayuki pung 13 phawga makha tana jathakigani Mukhyamantri Yogi Adityanath na unakarag laba sadasya sing taram na upagaloina na nungaiba phongdokhi Bharat Pumad Hauji Powder COVID-19 vaccine dose Kotisa Mapum de Lak Kuntruk Hena Kap Kre Haksel Mantralain Hai Haukibapung Kunmarida vaccine dose Lak Mari Lising Kun Hena Kap Ki Hai Bamatam Asida COVID Anova case lising Amaga Satet Kun Tenaki Hauji active case lising Taramanga Sani Panyakema Pan Lady Positive OB Sang Hantrakuna Sada Swina Dasmik Swina Mari the Lady Nava Pabgi Sang Nasada Mapuran Pandasmik Taret Manga Yogre Pung kunmiri estemui lising amaga sangwa hamputaret naba phaki hauji phawda naba phaki apun masing koti mari lak kunmari hen khre Nagaland ngasi COVID vaccine dose lising amaga chom yankhim do kap khibolone na hauji phawda COVID vaccine dose lak tara manga lising humran to hena kap khre Mizoram da puna COVID vaccine dose lak tara manga lising kuntra chama kuntra to kap khi Meghalaya ngasi vaccine dose lising amaga chahum ni putre kap khibolone na raija da puna vaccine dose lak kunmari lising amaga samga subna manga kap khre Kendra ke Koila Mantri Prahlad Joshi na hairi Assam ke Darang jila da lupa koti ani sangna corporate social responsibility project sing paket lagani Darang jila da sabak khongsit amda Sri Joshi na wapam masi lauk thoki bani Sri Joshi na hai Pradhan Mantri Narendra Modi ki losing makhada jila asida singthan nga ewa project kya paket le masina lamdam asigi mayamda sel thungil lamda kana bapi bangam gani Raja Sabha dangasi poche mamal hengalapagi matang da Birodhi dala singna sarang narakpadagi sabagi mipam numit ngbo phawa yai thoki Lok Sabha dangasi Home Affairs Raja Mantri Ajay Mishra Criminal Procedure Identification Bill isngani kunito Sabha da puthoki Labor and Employment Mantri Bhupender Yadav nangasi Lok Sabha da sarkari karmachari singi matang eba tolop sing nona semdok nabagi wafam sarkar na khanari haina phungdokre Sahi asig oin Amarnath Jatra Competition na kanglon mapung phanangak tuna June 13 dagi hauragani Sri Amarnath Shrine Board ki chairman amasung Jammu Kashmir Uparajapal Manoj Sinha hai masigidamak online registration April 13 dagi hauragani Nimit nipum deni chathagadaba Jatra August 13 da reshin Akasbani ki wari sanabada Shrine Board asig executive Nitish Kumar hai Pehelgam amasung Balta route ki matam amata da Jatra asi haunaba warep laure Parikha pe sarcha haibes da siksa mantri Dharmendra Pradhan pangmi singha ngasi New Delhi da unakre thoromadu da Raja Mantri Singh Rajkumar Ranjan Singh Dr. Subha Sarkar amadi School Education Secretary Anita Kanwal su saru yakhi Aroi bada maro pau amuk hanna Mukhyamantri Nongthoma Biren hairi financial year loiram daida contract works yauna atei mari lena bibhag singi senpham khudimak wachat wanomba yaudana soidana thadokna ba honari Sapogi bana mara moidra Imphal jiribam lambida pot poba gari sing yaun ate gari sing sathok chachin tawbi sang hengar lakle Manipur da COVID poiso ebigi sang tamna hantharakli naba phabgi sang sadmai pudrani pandasmik mari ahum da leire Dr. Pramod Sawan aniruk sub oina ngasi Goa gi Mukhyamantri oina wasak laukhre amasung Bharat Pumad hauji phawbada COVID-19 vaccine dose koti sa mapum doi lak kuntar ulom ka khre pauloi jare